चलिबा था असगी हौकिबा तांग अमगी नुंथिलदगी थीबा खंगना लेरकिबा अदुगा था असिमकी हौकिबा तांग अहुमदा सेकमाई असेंबली कॉन्स्टिट्यूएंसी की मनुंग चना लैबा हैरांग खोंनुंग ताबी अबुलोक तुरेलदा असिबा हक्सांग ओइना फंकिबा तकेलबम इबो सौबा सिंह सही 53 हारिबा मियोय असिगी लाइरेन काबी ममांग लेकाइदा लैबा युमदा ngasi like minded group LMG Manipur gi thongmi singna nongmada sangdarba yadraba polam sing amadi selgi mateng pangkhre LMG gi secretary Ojit Soro khaibamna lusingba tim maduna leikidraba takelambam ibo sobgi yumda satuna ising isau osigi saitheng nangduna awaba taraba imung asida chana thangnaba amasung selgi mateng adu pikibene hairi tengbang khongsat aduga mari lenana LMG gi thongmi singna minute ani tumina leptuna leikidraba ibo sobgi thawaina Mapugi Lekolda ingna singna leiruna ba thawni zaki Manipur gi ngam khai kai be yaroi amasung apun bagi saktam da singna rakpa yaroi haiduna lising ani amagi jungi tang 19 da thokiba thongdokpu ningsingduna sei khudingi pangthoktuna lakliba the Great June 18 Uprising Unity Day gi palan thoram sei asigi su pangthokna ba Observation Committee on the 24th Great June 18 Uprising Unity Day Lisingani kunmanga Sam Cray, Haukiba May Thagi Tang Taramapanda, United Committee Manipur, UCM Gi, Lampel Patali Bamayai Lushangda, All Manipur United Clubs Organization Amuko Amadi, UCM Ga, Punna, Pangtokiba, Mipam Amada, Sahi Kudingi Pangtokuna Lakpa, June 18 Githoram, Handak Sahigi Su Pangtona Ba, Lepna Kibagaloidana, Observation Committee Adu Sam Kibane, Mipam Maduna Kupna Kanaraba Matunda Observation Committee gi Maruiba Thaupuba Sing Sukhan Ki Makoi Sing Adude Chairman da Amuko gi President PH Nando Luang Vice Chairman da UCM gi President YK Dhiren Convener da UCM gi Secretary General Santana Hakpam Co-Convener da Amuko gi Secretary General Pratap Lesang Them Finance Subcommittee gi Convener da UCM gi Finance Secretary Brojen Maitei Finance Subcommittee gi Co-Convener da Amuko gi Secretary Finance Mosa Takelambam Program Subcommittee gi Convener da UCM gi Secretary Organization Dipanjit Ningthokjam Co-Convener da Amuko gi Secretary Organization Krishna Chandra Kuman Publicity and Mobilization Subcommittee gi Convener oina Amuko gi Secretary Publicity Haisnam Foreign amasung Co-Convener da UCM gi IPR gi Secretary Soibam Anil ne State asigi yamna maruiba ana langsang amoiriba Jawaharlal Nehru Institute of Medical Sciences James handaki ising isawna maram oiduna thumjin khibadage thabak tawba yadadana leirakiba adu atenma matamgi manungda hospital asi hangdoktuna mathau tawba yanaba thabak tamna paikhepa horakli masigi manungsana isingna thumjilamba hospital asigi campus ke toan mhamsingda fire service ki director Laisram Nambasandra Nalusingba tim mamarang ngasi ayu koina satuna yengchelaba matungda sit sengdokpagi thabak amasung mahik matang hatpagi thabak haukhrai fire service ki maikedigi personnel kuntrana water voucher ahum submersible portable pump ama LED lighting system ama generator ama yauna toan ba mathau taba polam sing sizinaduna sit sengdokpa amadi mahik matang hatopagi thabak sathakibane loinana thabak ase matam khara sangba taragasu mapung phana pangthokpa loidri phawba sathakigani haire panba yabadi Thokiba ising isaw aduna maram oiduna hospital asigi campus ising na thumjin khibadagi ana laingi thabak sathaba yadabadagi medical superintendent Professor Khudak Khudak-Ki tha asigi hokiba tangahum da thokiba serola magi matungina matham kara hospital asi shutdown torga thamkhibani